ꯈꯨꯡꯒꯪ ꯑꯃꯗ ꯆꯥꯎꯕ ꯀꯧꯕ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯥꯡ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ. ꯇꯣꯟꯗꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ. ꯃꯃꯥ ꯌꯥꯎꯗꯅ ꯄꯣꯛꯂꯛꯄꯒꯤ ꯍꯧꯅꯕꯤ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯀꯦꯅ ꯃꯧꯅ ꯏꯄꯪ ꯄꯪꯅ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ. ꯇꯣꯟꯗꯥꯡꯒꯤ ꯅꯨꯄꯤ ꯁꯈꯤ ꯀꯧꯕꯤ ꯌꯥꯝꯅ ꯐꯖꯕꯤ, ꯏꯔꯥꯡ ꯄꯥꯝꯕꯤ, ꯃꯆꯤꯟ ꯃꯈꯥ ꯅꯧꯊꯗꯨꯅ ꯅꯨꯄꯥꯕꯨ ꯊꯦꯝꯕꯤ ꯍꯩꯕꯤ ꯅꯨꯄꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ. ꯁꯈꯤꯅ ꯄꯥꯝꯖꯕ ꯍꯥꯏꯕꯕꯨ ꯑꯍꯥꯎꯕꯇ ꯆꯥꯅꯤꯡꯕ, ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ, ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯌꯨ ꯄꯦꯛ 3-4 ꯊꯛꯆꯤꯜꯂꯒ ꯌꯨꯝꯗꯨꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯂꯥꯛꯄꯁꯤꯡꯗ ꯏꯔꯥꯡ ꯀꯥꯞꯁꯤꯟꯕꯤ ꯍꯩꯕꯤ ꯅꯨꯄꯤ ꯃꯈꯜ ꯑꯃꯁꯨꯅꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯌꯨꯝꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯪꯒꯣꯏ ꯑꯃꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝ ꯑꯣꯏꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ. ꯃꯄꯥ ꯆꯥꯎꯕꯅ ꯉꯟꯅ ꯌꯥꯍꯧꯔꯒ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯏ. ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯒꯦ. ꯍꯣ ꯇꯣꯟꯗꯥꯡ, ꯇꯣꯟꯗꯥꯡ ꯅꯪꯕꯨ ꯍꯧꯒꯠꯂꯕꯣ? ꯑꯩꯗꯤ ꯂꯧꯕꯨꯛꯇꯒ ꯌꯧꯔꯨꯔꯦ, ꯅꯈꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ? ꯏꯍꯦ, ꯕꯥꯖꯤ ꯂꯥꯛꯂ ꯃꯥꯜꯂꯤꯅꯦ. ꯁꯈꯤ, ꯁꯈꯤ, ꯍꯧꯒꯠꯂꯨꯅꯦꯍꯦ. ꯆꯥ ꯂꯣꯜꯂꯨ ꯍꯥꯏꯔꯤꯅꯤ, ꯅꯪꯕꯨ ꯍꯧꯒꯠꯂꯨꯅꯦ. ꯀꯩꯅꯣ ꯇꯥꯃꯣ, ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯍꯧꯒꯠꯂꯨ ꯍꯥꯏꯔꯤꯁꯤꯕꯣ? ꯕꯥꯖꯤꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ, ꯁꯤꯔꯝꯗꯥꯏꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ나 ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯌꯨꯝꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ. ꯃꯍꯥꯛꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯣꯇꯦꯜꯗꯒ ꯆꯪꯂꯒ ꯆꯥꯒꯗꯣ ꯊꯛꯄ ꯌꯥꯗ꯭ꯔꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯀꯣꯏꯀꯧ ꯍꯦꯛ ꯀꯧꯔꯗꯅ ꯕꯥꯖꯤꯁꯦ ꯌꯦꯡꯉꯨ, ꯑꯩꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯩꯈꯦꯠꯀꯗꯣ ꯁꯦꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯗꯣ ꯇꯥꯃꯣ, ꯑꯩꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯣꯕ. ꯑꯩ ꯍꯣꯔꯦꯟ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯍꯧꯒꯠꯂꯛꯇꯣꯏꯅꯤ. ꯉꯔꯥꯡ ꯑꯍꯤꯡ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯁꯤꯡꯗꯨꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯤꯉꯩ ꯑꯩꯗꯤ ꯍꯤꯟꯗꯤ ꯁꯦꯔꯤꯌꯦꯜ ꯌꯦꯡꯂꯨꯕꯒꯤ ꯃꯤꯠꯀꯁꯦ ꯏꯍꯤꯡ ꯍꯤꯡꯂꯤꯌꯦ. ꯑꯩ ꯍꯧꯒꯠꯄ ꯉꯝꯈꯤꯔꯣꯏ. ꯇꯥꯃꯣꯅ ꯐꯅꯕ ꯇꯧꯈ꯭ꯔꯣ. ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯑꯃꯗ ꯂꯨꯄꯥ 10,000ꯅꯤꯀꯣ ꯇꯥꯜꯂꯤꯗꯣ, ꯅꯪ ꯈꯪꯉꯨ. ꯕꯥꯖꯤ ꯅꯃꯧ ꯅꯨꯄꯤꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯅꯦ. ꯑꯩꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯊꯦꯡꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄ꯭ꯂꯦ ꯇꯧꯔꯨꯕꯒꯤ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ. ꯑꯩꯁꯨ ꯇꯨꯝꯂꯤꯌꯦ. ꯐꯔꯦ ꯐꯔꯦ, ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯆꯥꯗꯣ ꯂꯣꯟꯕ ꯇꯥꯔꯦꯗꯅ. ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕ ꯌꯨꯝꯗꯨꯗ ꯆꯥ ꯂꯣꯟꯕ ꯆꯪꯈꯤꯔꯝꯃꯤ. ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤꯅ ꯊꯦꯡꯅ ꯍꯧꯒꯠꯂꯛꯂꯒ, ꯍꯣ ꯇꯥꯃꯣ, ꯍꯣ ꯇꯥꯃꯣ, ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ? ꯌꯨꯝꯁꯤꯕꯨ ꯑꯩ ꯈꯛꯇ ꯂꯩꯕ꯭ꯔꯣꯕ? ꯅꯈꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯅꯤꯅꯤ ꯐꯥꯗꯣꯛ ꯆꯥꯛꯀ ꯊꯣꯡꯂꯒ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯅꯪꯕꯨ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯕꯥꯖꯤ ꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯥꯔꯒ ꯀꯩ ꯍꯥꯏꯅ ꯈꯟꯅꯈꯤꯅꯤ? ꯁꯤꯒ ꯃꯥꯏꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯁꯤꯟꯕ ꯌꯥꯕꯗꯨꯕꯨ ꯅꯪ ꯁꯤꯃꯀꯣ. ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ. ꯑꯩꯅ ꯇꯥꯅꯕꯅꯦ ꯀꯟꯅ ꯂꯥꯎꯔꯤꯁꯦ. ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯀꯔꯤ ꯊꯨꯡꯍꯟꯕ ꯌꯥꯎꯈ꯭ꯔꯒꯦ? ꯐꯔꯦ ꯇꯣꯛꯂꯣ, ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯒꯦ. ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯩ ꯐꯅꯅꯕ ꯁꯤꯜꯂꯒꯦꯀꯣ. ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯋꯥ ꯂꯥꯎꯅꯔꯛꯀꯅꯨ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯥꯡ ꯆꯥꯛ ꯊꯣꯡꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯥꯛ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯒ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ, ꯇꯥꯃꯣ, ꯉꯁꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ. ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ. ꯀꯔꯤꯅꯣ ꯍꯥꯏꯌꯣ. ꯉꯁꯤꯗꯤ ꯈꯣꯟꯖꯦꯜꯒ ꯅꯧꯊꯔꯒ ꯍꯥꯏꯔꯛꯂꯤꯁꯤꯕꯨ ꯑꯩꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯦꯅꯦ. ꯍꯥꯏꯌꯣꯅꯦ ꯇꯝꯃꯨꯅꯦ, ꯇꯥꯁꯤꯅꯦ. ꯇꯥꯃꯣ, ꯑꯗꯨꯕꯨꯔꯣ, ꯑꯩ ꯕꯖꯥꯔꯗ ꯁꯤꯅꯦꯃꯥ ꯌꯦꯡꯗꯕ ꯀꯨꯏꯔꯦ. ꯍꯣꯇꯦꯜꯗꯒ ꯌꯦꯟ ꯊꯣꯡꯕ, ꯁꯟ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦ. ꯕꯖꯥꯔꯗ ꯂꯩꯕ ꯑꯖꯥꯗ ꯍꯣꯇꯦꯜꯗꯒꯤ ꯁꯟ ꯊꯣꯡꯕꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ. ꯑꯩꯗꯤ ꯑꯖꯥꯗ ꯍꯣꯇꯦꯜꯗꯣ ꯃꯤꯠꯇꯒ ꯁꯪ ꯁꯪ ꯂꯥꯎꯅ ꯎꯔꯦꯕ, ꯃꯈꯣꯏꯒꯤ ꯁꯟ ꯊꯣꯡꯕ ꯈꯨꯍꯥꯎꯗꯣ. ꯑꯗꯣ ꯉꯁꯤ ꯆꯠꯂꯨꯁꯤꯔꯕ ꯇꯥꯃꯣ? ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ. ꯉꯁꯤꯗꯤ ꯌꯥꯔꯣꯏꯍꯦ. ꯑꯩ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩꯌꯦ. ꯀꯃꯤꯡ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯠꯂꯁꯤ. ꯃꯗꯨꯒꯤ ꯅꯨꯃꯤꯠꯇ ꯐꯖꯅ ꯆꯥꯖꯔꯣ ꯅꯪ. ꯑꯁ ꯇꯟꯈ꯭ꯔꯦꯗ, ꯅꯨꯃꯤꯠ ꯅꯤꯅꯤꯒ ꯉꯥꯏꯗꯣꯔꯤꯁꯦ. ꯑꯩꯗꯤ ꯉꯁꯤ ꯆꯠꯄ ꯄꯥꯝꯃꯦꯕ. ꯇꯥꯃꯣꯁꯦ ꯌꯥꯕꯤꯌꯣꯕ. ꯑꯩꯅꯅꯦ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯑꯖꯥꯗ ꯍꯣꯇꯦꯜꯗꯒꯤ ꯁꯟ ꯊꯣꯡꯕꯗꯣ ꯂꯨꯄꯥ 500ꯒꯤ ꯂꯩꯔꯛꯂꯒꯦ. ꯃꯗꯨ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯖꯅ ꯐꯨꯗꯔꯣꯀꯣ. ꯂꯞ ꯌꯨ ꯇꯥꯃꯣ. ꯇꯥꯃꯣꯇꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ. ꯌꯨꯝꯁꯤꯗ ꯑꯇꯩꯗꯤ ꯃꯈꯣꯏꯅ ꯄꯥꯈꯣꯟꯇꯅꯤ ꯑꯩꯉꯣꯟꯗ ꯁꯤꯖꯤꯟꯅꯔꯤꯕ. ꯑꯗꯣ ꯍꯣꯔꯦꯟ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯇꯥꯃꯣ. ꯏꯕꯨꯡꯉꯣ ꯇꯣꯟꯗꯥꯡ, ꯑꯩꯁꯦ ꯉꯁꯤ ꯁꯣꯔꯥꯠ ꯑꯃꯒ ꯏꯄꯥꯟ ꯊꯥꯕ ꯑꯃꯒꯁꯨ ꯐꯪꯅꯩ. ꯑꯩꯉꯣꯟꯗ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ.
ꯅꯪꯉꯣꯟꯗꯒꯤ ꯂꯨꯄꯥ 1,500 ꯄꯤꯔꯛꯑꯣ ꯃꯗꯨ ꯂꯩꯔꯕꯗꯤ ꯌꯥꯔꯒꯅꯤ ꯈꯨꯠꯄꯥꯏ ꯁꯦꯟꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤ ꯂꯩꯇ꯭ꯔꯕꯅꯤ ꯅꯄꯥꯁꯦ ꯍꯣꯏ 바지 ꯑꯩ ꯄꯤꯔꯛꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤꯌꯦ ꯑꯩ ꯑꯣꯐꯤꯁ ꯊꯣꯛꯂꯛꯄꯗ 바지ꯗ ꯁꯤꯟꯅꯔꯝꯂꯒꯦ ꯃꯣꯏ ꯇꯥꯃꯣ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯗꯕ ꯃꯥꯟꯗꯦ 바지ꯁꯦ ꯀꯗꯥꯏꯗꯅꯣꯃ ꯊꯝꯈ꯭ꯔꯗꯤ ꯐꯒꯗꯣꯏꯅꯤ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯂꯤꯕꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯂꯨꯄꯥ 5,000ꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯂꯨꯄꯥ 10,000ꯅꯤ ꯑꯩꯅ ꯃꯈꯣꯏꯁꯤꯡꯗꯒꯤ ꯀꯛꯂꯤꯕꯁꯦ 바지ꯁꯦ ꯌꯨꯝꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯔꯦ 바지ꯁꯦ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ ꯍꯥꯏꯕꯕꯨ ꯖꯣꯡꯒꯤ ꯂꯥꯏꯅꯒ ꯄꯥꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯌꯨ ꯌꯥꯗꯦ ꯍꯩ ꯍꯩꯍꯩꯗꯦꯅꯦꯍꯦ ꯑꯩ ꯑꯣꯐꯤꯁ ꯆꯠꯀꯗꯧꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯇꯥꯕ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯣꯟꯗꯥꯡ ꯑꯣꯐꯤꯁ ꯆꯠꯈꯤꯔꯝꯃꯤ ꯐꯣꯟ ꯄꯥꯏꯈꯠꯇꯨꯅ ꯀꯣꯜ ꯇꯧꯏ ꯃꯈꯣꯏꯒꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗ ꯄ꯭ꯔꯦꯝ ꯅꯈꯣꯏꯕꯨ ꯉꯁꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯅꯈꯣꯏꯅ ꯂꯥꯛꯄꯗ ꯑꯉꯥꯡꯕꯗꯣ ꯑꯩꯒꯤ ꯄꯥꯝꯖꯕꯤꯗꯣ ꯐꯨꯜ ꯑꯃꯇꯪ ꯌꯥꯎꯔꯛꯎꯀꯣ ꯉꯁꯤꯗꯤ ꯑꯩ ꯑꯣꯐꯔ ꯃꯌꯥꯝ ꯑꯃ ꯅꯈꯣꯏꯗ ꯄꯤꯗꯣꯏꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯣꯐꯤꯁ ꯆꯠꯈꯤ ꯈꯔ ꯊꯦꯡꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯤ ꯗꯥꯟꯁꯀ ꯂꯩꯀꯣ ꯃꯌꯥꯝ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯈꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯍꯨꯔꯥꯟꯕꯤ ꯐꯥꯔꯒꯦ ꯈꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯃꯣꯏꯊꯦꯝ ꯇꯧꯁꯤꯜꯂꯤ ꯏꯃꯧ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ 바지 ꯀꯩ ꯍꯥꯏꯒꯦ 바지ꯕꯨ ꯁꯣꯔꯥꯠ ꯆꯠꯇꯣꯏꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯩꯁꯤ ꯉꯁꯤ ꯁꯣꯔꯥꯠ ꯑꯃꯒ ꯏꯄꯥꯟ ꯊꯥꯕ ꯑꯃꯒ ꯂꯩ ꯃꯤꯒꯤ ꯗꯦꯕ ꯀꯔꯃꯁꯦ ꯆꯠꯂꯨꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯑꯩ ꯉꯁꯤ ꯊꯦꯡꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯗꯣꯏꯁꯦ ꯅꯇꯣꯝꯇꯅꯤ ꯌꯨꯝꯗꯣ ꯐꯖꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯜꯂꯒ ꯂꯩꯌꯨ ꯃꯇꯝ ꯐꯠꯇꯦꯀꯣ ꯏꯃꯧ ꯅꯨꯄꯤ ꯍꯣꯏ 바지 ꯑꯩꯅ ꯐꯅꯕ ꯍꯣꯠꯅꯔꯒꯦ ꯍꯩꯁ 바지ꯁꯤ ꯈꯔ ꯁꯥꯎꯗꯅꯕ ꯂꯥꯏꯟ ꯈꯣꯔꯁꯥ ꯑꯣꯏꯅꯕ ꯄꯩꯁꯥ ꯈꯔ ꯄꯤꯁꯤꯟꯈꯤꯒꯦ 바지 ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯅ 바지ꯒꯤ ꯂꯥꯏꯟ ꯈꯣꯔꯁꯥ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯂꯨꯄꯥ 1,000ꯁꯦ ꯂꯧꯁꯤꯟꯕꯤꯌꯨ ꯐꯔꯦ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯗꯨ ꯌꯨꯝꯗꯒꯤ ꯀꯔꯃ ꯆꯠꯅꯅꯕꯒꯤ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠ ꯆꯥꯗꯨꯅ ꯌꯨꯝꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯀꯨꯕꯣꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯁꯈꯤꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯅꯈꯣꯏꯕꯨ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯅꯈꯣꯏ ꯈꯔ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯑꯣ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯅꯅꯤꯡ ꯇꯧꯖꯔꯔꯣ ꯍꯥꯏꯕꯁꯤꯗ ꯅꯈꯣꯏꯅ ꯄꯥꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯒꯦ ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕꯣ ꯄꯥꯔꯇꯤꯁꯤ ꯇꯣꯛꯂꯁꯤ ꯍꯥꯏꯔꯤꯕꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄ꯭ꯔꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯦꯝ ꯅꯨꯄꯤ ꯅꯍꯥꯗ ꯆꯣꯞꯄ ꯊꯤꯀꯥ ꯃꯆꯥ ꯇꯧꯔꯒ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯇꯩꯃ ꯅꯅꯥꯎ ꯄ꯭ꯔꯦꯝ ꯂꯥꯛꯑꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯇꯥꯔꯦ ꯄ꯭ꯔꯦꯝ ꯅꯪ ꯈꯛꯇ ꯂꯥꯛꯂꯤꯕ ꯑꯇꯩꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯉꯁꯤꯗꯤ ꯑꯩ ꯏꯇꯣꯝꯇ ꯂꯥꯛꯂꯦ ꯃꯈꯣꯏꯁꯨ ꯄꯨꯡ 12:30ꯗ ꯂꯥꯛꯀꯦ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯂꯩꯔꯨꯔꯒ ꯄꯨꯔꯛꯄꯅꯤ ꯏꯇꯩꯃꯒꯤ ꯄꯥꯝꯖꯕꯗꯨꯁꯨ ꯕꯦꯛꯁꯤꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨ ꯌꯨꯝꯁꯤꯗ ꯅꯇꯣꯝꯇ ꯂꯩꯕꯁꯤꯕꯨ ꯀꯤꯖꯗ꯭ꯔꯣ ꯍꯥꯟꯅ ꯀꯤꯖꯔꯝꯃꯦ ꯑꯗꯨꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯁꯛ ꯐꯖꯕ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯀꯩꯝꯇ ꯀꯤꯖꯗ꯭ꯔꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯁꯤꯗꯤ ꯏꯁꯥꯁꯤ ꯁꯥꯟꯇꯤ ꯐꯪꯒꯗꯧꯕ ꯃꯥꯜꯂꯤ ꯄꯨꯛꯅꯤꯡꯒꯁꯦ ꯃꯀꯥ ꯂꯥꯝꯃꯤ ꯄꯣꯠꯅꯤꯗ 이때이마부 ꯑꯗꯨꯝꯅ ꯈꯟꯕ꯭ꯔꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯀꯔꯤꯒ ꯍꯣꯠꯅꯁꯤꯒꯦ ꯑꯉꯥꯡꯕ ꯕꯣꯇꯜ ꯑꯅꯤ ꯌꯥꯎꯕꯅꯤ ꯕꯣꯇꯜ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯗꯠꯂꯁꯤ ꯅꯈꯣꯏꯒꯤ ꯅꯥꯀꯟꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯍꯨꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯏꯅꯦ ꯁꯈꯤ ꯑꯃꯗꯤ ꯄ꯭ꯔꯦꯝ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯝꯖꯔꯤꯕ ꯇꯧꯍꯩꯗ꯭ꯔꯕ ꯆꯥꯍꯩꯗ꯭ꯔꯕ ꯁꯃꯥꯖꯅ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤꯉꯩ ꯃꯇꯝꯗ ꯃꯀꯨꯕꯣꯛ ꯆꯥꯎꯕꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯔꯥ ꯇꯝꯕꯤꯅꯕ ꯀꯧꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯝ ꯁꯣꯝ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯂꯝꯗꯝꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯖꯩ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯖꯩ ꯌꯨꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇꯦ ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯦ ꯑꯃꯨꯛꯇꯪ ꯂꯨꯝꯗꯨꯅ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯇꯥꯔꯦꯅꯦꯀꯣ ꯀꯩꯅꯣ 바지ꯗꯤ ꯁꯣꯔꯥꯠ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯗꯥꯏꯅꯦ
ꯑꯩ ꯁꯣꯔꯥꯠ ꯆꯠꯁꯤꯟꯅꯕꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯂꯩꯀꯥꯏꯁꯤꯗ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯥꯔꯦꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯅꯕ ꯌꯥꯒꯅꯤ ꯌꯨꯝꯁꯤꯗ ꯅꯄꯨꯔꯤꯕꯁꯨ ꯂꯩꯇꯦ ꯅꯀꯨꯕꯣꯛꯁꯨ ꯂꯩꯇꯦ ꯃꯗꯨꯒꯤ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯂꯧꯔꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯍꯣꯠꯅꯔꯤꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯆꯥ ꯅꯁꯨꯒ ꯑꯃꯗ ꯌꯣꯛ ꯊꯥꯛꯇꯨꯅ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯕ ꯃꯤꯁꯛꯂꯣ ꯅꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯁꯨꯁꯤꯡ ꯅꯃꯧꯁꯤꯡ ꯑꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯊꯕ ꯇꯧꯔꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯟꯒꯅꯤ ꯈꯜꯂꯨꯅꯦ ꯅꯈꯣꯏꯁꯨ ꯕꯥꯖꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗ ꯄꯥꯔꯇꯤ ꯇꯧꯕꯁꯤꯕꯨ ꯌꯥꯗꯕ꯭ꯔꯥ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤꯗꯨꯗꯤ ꯑꯍꯦꯟꯕ ꯀꯔꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯈꯤꯕ ꯌꯥꯎꯔꯕꯒꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯌꯨꯝꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯌꯨꯝꯗꯨ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯈꯣꯏꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯛꯄ ꯀꯨꯏꯔꯕꯅꯤ ꯕꯥꯖꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯆꯨꯝꯅ ꯁꯨꯝ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯖꯕꯅꯤ ꯌꯨꯝꯁꯤꯗ ꯕꯥꯖꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯑꯗꯨꯛ ꯑꯔꯥꯟꯕ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯑꯆꯤꯛꯄ ꯌꯨꯝꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯒꯦ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯄꯨꯔꯤꯕꯁꯨ ꯂꯩꯇꯦ ꯅꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯑꯩꯁꯨ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯁꯤꯜꯂꯤꯕꯅꯣ ꯃꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯆꯠꯅꯕ꯭ꯔꯣ ꯂꯝꯗꯝꯁꯤꯗ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝꯁꯤ ꯕ꯭ꯔꯣꯊꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯥꯈ꯭ꯔꯒ ꯎꯈ꯭ꯔꯒ ꯆꯥꯎꯕꯒꯤ ꯌꯨꯝꯕꯥꯟ ꯇꯣꯟꯗꯥꯡꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯏज्ꯖꯠꯁꯨ ꯌꯦꯡꯗꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯅꯣꯡꯃꯇ ꯅꯇꯤꯟ ꯌꯣꯠꯇꯨꯅ ꯈꯟꯊꯈꯤꯕ ꯂꯩꯕ꯭ꯔꯥ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯝ ꯅꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯑꯁꯨꯝꯅ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯒꯅꯤ ꯅꯇꯨꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤ ꯅꯇꯨꯁꯨ ꯁꯦꯕꯥ ꯇꯧꯕ ꯍꯩꯕꯅꯤ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯆꯩꯗꯨꯅ ꯄꯥꯔꯥ ꯇꯝꯕꯤꯔꯝꯃꯤ ꯄ꯭ꯔꯦꯝꯁꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯁꯈꯤꯅ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯟꯗꯥꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯇꯥꯃꯣ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯃꯣꯏ ꯌꯨꯝꯁꯤꯗ ꯂꯥꯛꯑꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯕꯥꯖꯤꯅ ꯆꯩ ꯊꯥꯡꯗꯨꯅ ꯐꯨꯕꯤꯔꯦ ꯌꯨꯝꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯔꯣꯏꯌꯦ ꯃꯤꯇꯤꯡꯒ ꯂꯥꯏꯔꯤ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤꯗ ꯊꯨꯅ ꯂꯥꯛꯎ ꯅꯪꯒꯤ ꯑꯣꯐꯤꯁꯅ ꯂꯨꯝꯅ ꯂꯧꯒꯅꯨ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯇꯥꯃꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯁꯈꯤꯅ ꯁꯃꯗꯣꯟ ꯍꯥꯞꯇꯨꯅ ꯑꯣꯏꯗ ꯄꯥꯗ ꯋꯥ ꯍꯦꯟꯖꯤꯟꯅ ꯍꯥꯏꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯣꯟꯗꯥꯡ ꯃꯣꯏ ꯌꯨꯝꯁꯤꯗ ꯀꯧꯔꯝꯃꯤ ꯁꯈꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯕꯥꯖꯤꯅ ꯁꯦꯡꯅ ꯇꯝꯃꯨꯅꯦ ꯑꯩ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯤꯁꯤꯅꯤ ꯕꯥꯖꯤꯅ ꯑꯩꯕꯨ ꯆꯩ ꯊꯥꯡꯗꯨꯅ ꯐꯨꯔꯤꯅꯤꯅꯦ ꯑꯩꯒꯤ ꯁꯝꯒꯁꯦ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯐꯣꯏꯔꯤꯅꯤꯅꯦ ꯉꯁꯥꯏ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯔꯒ ꯏꯔꯥꯡ ꯇꯧꯕꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯕꯥꯖꯤꯅꯕꯣ ꯁꯈꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯕꯥꯖꯤꯗꯤ ꯁꯣꯔꯥꯠ ꯗꯦꯕ ꯀꯔꯃ ꯆꯠꯀꯦꯅ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯂꯨꯄꯥ 1,500 ꯂꯧꯈꯤꯗꯥꯏꯅꯦ ꯑꯣ ꯁꯣꯔꯥꯠ ꯂꯩ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯔꯝꯂꯦꯗꯅ ꯕꯥꯖꯤꯅ ꯑꯆꯤꯛꯄ ꯇꯥꯟꯖꯥ ꯉꯥꯏꯕ ꯑꯣꯏꯔꯝꯂꯦꯗꯅ ꯕꯥꯖꯤ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝ ꯇꯧꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯏꯆꯥꯅꯨꯄꯥ ꯇꯣꯟꯗꯥꯡ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ ꯑꯩꯅ ꯃꯈꯣꯏꯁꯤꯡꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯛꯄꯅꯤ ꯏꯃꯧ ꯅꯨꯄꯤꯁꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯨꯄꯥ ꯂꯩꯇꯕ ꯇꯥꯟꯖꯥꯁꯤꯡꯗ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯈꯔ ꯄꯨꯁꯤꯜꯂꯒ ꯄꯥꯔꯇꯤ ꯇꯧꯔꯤꯕꯅꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯇꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯅꯪꯁꯨ ꯂꯩꯕꯅꯤꯅ ꯃꯈꯦꯜ ꯀꯌꯥ ꯂꯥꯡꯗꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯤꯠꯁꯦ ꯌꯥꯝꯅ ꯅꯥꯔꯦꯕꯨ ꯂꯩꯀꯥꯏꯅ ꯈꯪꯂꯒ ꯀꯔꯤ ꯑꯣꯏꯈꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯄꯥꯔꯥ ꯑꯃꯗꯤ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯏꯃꯧ ꯅꯨꯄꯤꯕꯨ ꯁꯥꯎꯗꯨꯅ ꯉꯥꯡꯈꯤꯕ ꯈꯛꯇꯅꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯣꯛꯇ꯭ꯔꯕ ꯇꯧꯕ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯤꯟꯁꯤꯅ ꯄꯟꯕ ꯐꯥꯎꯕ ꯏꯀꯥꯏꯖꯩ ꯍꯪꯒꯣꯏꯖꯩ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯄ꯭ꯔꯦꯝ ꯍꯥꯏꯕ꯭ꯔꯥ ꯊꯤꯀꯥꯒ ꯇꯧꯏ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯂꯥꯛꯂꯒ ꯌꯨꯝꯁꯤꯗ ꯄꯥꯔꯇꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕꯅꯤ ꯅꯨꯄꯥ ꯅꯍꯥ ꯑꯃꯒ ꯃꯧ ꯅꯍꯥ ꯑꯃꯒꯕꯨ ꯑꯆꯤꯛꯄ ꯏꯃꯨꯡ ꯑꯃꯗ ꯃꯐꯤ ꯀꯣꯝꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯏꯆꯥꯁꯨ ꯈꯜꯂꯨꯅꯦ ꯃꯗꯨꯒꯨꯝꯕꯗꯨ ꯑꯩꯅ ꯌꯥꯗꯦ ꯇꯧꯒꯅꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯨꯕꯒꯤꯅꯤ ꯃꯀꯨꯕꯣꯛ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯁꯦ ꯍꯣꯏ ꯑꯩ ꯑꯔꯥꯟꯕ ꯑꯃꯈꯛꯇꯤ ꯇꯧꯈꯤ ꯃꯗꯨꯗꯤ ꯑꯩ ꯏꯆꯥ ꯑꯃꯗꯤ ꯏꯃꯧꯅꯨꯄꯤꯗ ꯑꯩꯁꯦ ꯁꯣꯔꯥꯠ ꯂꯩ ꯑꯩ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯈꯤꯕ ꯂꯩ ꯃꯗꯨ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯤ ꯏꯃꯧꯅꯨꯄꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯃꯔꯥꯜ ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯒꯦ ꯈꯟꯈꯤꯕꯗꯤ ꯂꯩꯀꯣ
ꯇꯣꯟꯗꯥꯡ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯕꯥꯖꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯃꯗꯤ ꯌꯦꯡꯕꯤꯔꯁꯤ ꯅꯃꯧ ꯅꯨꯄꯤꯁꯤ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯗꯨꯒꯨꯝꯕꯗꯨ ꯊꯦꯡꯅꯔꯕꯗꯤ ꯑꯩ ꯊꯣꯛꯄ ꯊꯦꯡꯅꯖꯔꯒꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯗꯣꯛ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯄꯥ ꯃꯆꯥ ꯂꯣꯟꯅ ꯋꯥ ꯈꯟꯅꯗꯨꯅ ꯁꯈꯤꯒꯤ ꯋꯥꯈꯜ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯏꯕꯨꯡꯉꯣ ꯇꯣꯟꯗꯥꯡ ꯁꯈꯤ ꯅꯈꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝ ꯅꯥꯔꯦ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯁꯤꯒꯗꯕ ꯃꯥꯜꯂꯦ ꯍꯣꯏ ꯕꯥꯖꯤ ꯍꯥꯏꯔꯝꯂꯒ ꯍꯣꯁꯄꯤꯇꯥꯜ ꯄꯨꯅꯅꯕ ꯍꯣꯠꯅꯩ ꯁꯈꯤ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯣ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯕꯥꯖꯤꯁꯤ ꯄꯨꯔꯈꯤꯒꯦ ꯑꯗꯨ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯂꯨꯒꯗꯕ ꯑꯣꯏꯔꯒꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯦꯛꯅꯕ ꯇꯧꯔꯒꯦ ꯆꯥꯛ ꯏꯁꯤꯡꯁꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩ ꯃꯗꯨꯗ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯇꯥꯃꯣ ꯀꯣꯜ ꯇꯧꯔꯛꯎ ꯄꯩꯁꯥ ꯆꯪꯒꯗꯕ ꯂꯩꯔꯕꯁꯨ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯤꯔꯛꯎ ꯖꯤꯄꯦꯗ ꯑꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯑꯒꯦ ꯑꯩ ꯁꯈꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯀꯨꯏꯔꯦꯗ ꯑꯩꯁꯤ ꯄꯥꯔꯇꯤ ꯇꯧꯗꯕ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯒꯦ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯂꯣꯟꯅ ꯁꯤꯜꯂꯒꯦ ꯒꯦꯠꯀ ꯂꯣꯏꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯄ꯭ꯔꯦꯝ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯏꯀꯨꯕꯣꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯅꯥꯕꯒꯤ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯣꯡꯃ ꯅꯤನಿꯁꯨ ꯂꯩꯈꯤꯅꯤ ꯍꯥꯏꯅ ꯇꯝꯃꯤ ꯌꯨꯝꯗꯨꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯃꯩ ꯇꯥꯗꯣꯏꯅꯤ ꯀꯩꯅꯣ ꯅꯍꯥꯟꯒꯤꯗꯣ ꯀꯌꯥ ꯀꯩꯗꯧꯗꯦ ꯈꯨꯗꯛꯇ ꯄ꯭ꯔꯦꯝ ꯂꯥꯛꯏ ꯑꯗꯨꯒ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯁꯤ ꯁꯠ ꯍꯣꯠꯅꯁꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯣꯏꯗ ꯑꯩꯁꯨ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕꯣ ꯅꯣꯏꯒꯤ ꯁꯥꯏꯅꯒ ꯍꯦꯟꯈ꯭ꯔꯕ ꯖꯥꯠꯂꯣ ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ ꯅꯪꯒꯤ ꯐꯖꯔꯕ ꯁꯕꯥꯟ ꯁꯥꯊꯦꯛꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯦ ꯂꯥꯛꯂꯤꯕꯁꯦ ꯀꯥꯟꯅꯗꯦ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯁꯠ ꯍꯣꯠꯅꯁꯤ ꯑꯁꯨꯝꯅ ꯁꯈꯤ ꯑꯃꯗꯤ ꯄ꯭ꯔꯦꯝ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯆꯥꯎꯕ ꯑꯃꯗꯤ ꯇꯣꯟꯗꯥꯡꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯗꯤ ꯈꯪꯖꯄꯣꯠ ꯅꯠꯆꯗꯦ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯄꯥꯟꯁꯤꯗ ꯂꯣꯏꯅ ꯊꯣꯛꯂꯛꯎ ꯏꯄꯥ ꯄꯥꯒꯅ ꯀꯩꯅꯣ ꯇꯥꯃꯣꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯦꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯆꯨꯝꯃꯤ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯅꯠꯇꯦ ꯃꯃꯥꯡꯗ ꯕꯥꯖꯤꯅ ꯇꯝꯕꯗꯨ ꯑꯩ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯗꯨ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯗꯕꯅꯤꯅ ꯑꯩ ꯀꯔꯤꯝꯇ ꯅꯆꯨꯡꯂꯨꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯇꯁꯦꯡꯅ ꯎꯔꯕꯅꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯦꯝ ꯌꯨꯝꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯟꯗꯥꯡꯅ ꯐꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯅ ꯁꯔꯤꯠ ꯁꯔꯥꯛ ꯈꯔ ꯍꯩꯕ ꯍꯦꯟꯈꯤꯕꯗꯒꯤ ꯄ꯭ꯔꯦꯝ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯌꯨꯝꯗ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯄ꯭ꯂꯦ ꯇꯧꯕ ꯁꯥꯟꯅꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯖꯩ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯁꯥꯟꯅꯔꯝꯕ ꯑꯗꯨꯁꯨ ꯕꯥꯖꯤꯅ ꯌꯥꯗꯕꯗꯒꯤ ꯇꯣꯛꯈ꯭ꯔꯕꯅꯤ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯇꯕꯤꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯁꯥꯟꯅꯩ ꯌꯨꯅꯩꯗꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯑꯃꯨꯛꯀꯁꯨ ꯅꯪꯕꯨ ꯂꯣꯛꯃꯥꯏꯗ ꯍꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯅꯪꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯃꯍꯨ ꯄꯥꯟꯕ ꯂꯤꯟꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯖꯤꯕ ꯃꯈꯜ ꯑꯃ ꯑꯣꯏꯔꯕꯅꯤ ꯏꯆꯥ ꯄꯣꯛꯂꯝꯗꯕꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯩ ꯀꯔꯤꯒꯨꯝꯕ ꯏꯆꯥꯒ ꯂꯩꯔꯝꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯀꯧꯗꯨꯅ ꯋꯥꯔꯤ ꯂꯣꯏꯁꯤꯟꯅꯒꯅꯤ ꯑꯩ ꯅꯪꯒ ꯈꯛ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯏꯃꯧ ꯅꯨꯄꯤ ꯁꯈꯤ ꯅꯍꯥꯛꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯅꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯀꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯏꯆꯥꯅꯨꯄꯥꯕꯨꯁꯨ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕꯤꯔꯦꯗꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯋꯥꯕꯨꯗꯤ ꯂꯥꯎꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜꯗꯤ ꯐꯪꯂꯒꯅꯤ ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ ꯅꯨꯄꯤꯗꯤ ꯑꯃꯨꯛꯄꯨ ꯁꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗꯕ ꯃꯥꯜꯂꯤ ꯃꯃꯥꯡꯊꯛꯇ ꯁꯣꯏꯈ꯭ꯔꯕꯁꯨ ꯅꯍꯥꯛ ꯋꯥꯈꯜ ꯐꯥꯊꯔꯒ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯏꯅ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯏꯁꯨ ꯄꯝꯗꯨꯅ ꯏꯁꯨꯒ ꯁꯥꯟꯅꯔꯒ ꯃꯇꯝ ꯂꯦꯟꯖꯒꯗꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯌꯨꯝꯕꯥꯜ ꯀꯥꯏꯕ ꯇꯥꯔꯕ ꯕꯥꯖꯤ ꯅꯆꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯅ ꯌꯨꯝ ꯄꯥꯟꯕ ꯉꯝꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯕꯥꯖꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯃꯧ ꯅꯨꯄꯤ ꯁꯈꯤ ꯁꯤꯃꯗꯤ ꯑꯩ ꯈꯛ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯈꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯥꯏꯅꯈꯤꯔꯝꯃꯤ ꯊꯥ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯣꯟꯗꯥꯡꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯂꯨꯍꯣꯡꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ
masanupa masanupi poktuna yamna nungaina punsi marel amada chawa amadi tondangi imung nungaina pankhirami wari asidagi aikoina lauksinba yaribasi yum palaba matungda kaidonungda jwar sanaduna aikoinogi yumda nupa naha sing posinduna play toroidobani yum panbada yum koiba ngamgodoba nupi khanbiyu naha oringai pakhang oringai matamda chalamba sajali chat singadu yum palaba matamda chanaba yaroi yumgi nupi dagi henba ama leitabani atopa nupi bukhak mitaroidobani haibasi lauksinba yai moral story video asibu yengbri bisingbu thagasaba phongdokchari soikiba lankhiba yawrabasu ngakpiyu mathangi warida amuk thengnarasi